Hello guys, isino halam puno Gobin M sapuna isino halam puno pu Gobin M sapuna ahang ter taran uksari imsum khuyrum jari isino halam puno pu ai channel sibun sibinin isino halam puno mo subscribe and like share comment to birin isino halam puno mo amsum support to birin isino puno mo ai channel sibu isino puno mo ado akoi ngasi ai farm da la puje akoi farm nung siang khopa to bodo mamang da ai sum mamang ngai da ju kha usagre ado usabdo isino puno mo mayam seng khara di makhai di seng jare hata du khara makhai seng jabdu isna ma puno mo yemina se na ei video je namjar puni isna ma puno mo ngasi video se adi isna ma puno mo sigi phailing ke je khone sajabni wa phailu ke khone sare phailing ke puja lei sang ke lei everything se lei posing khone am sajare hata paisa nu sa to ga ni ga di paisa nu sa mayam tingani adu no mo dina khone haijabni khone sajare paisa se oire haijalo ni paisa se oire mingon pi du misti pi du paisa sa to khone isan hebni se oire aduga yung kay sabo ko pala everything check yoro kay loy yung kay ka kay loy sabo hay ay ado hay jabado ado kay na nam hay jay ado akoy ri farm nung siyang mo ko pa na mi ani hum siyang akoy farm nung siyang mo ko do ado kayam changgale kamay to habi sinang mo puno mo ado jemina sene ay asi video je jemina se sinang mo puno namjar puni amsung ado jemina se sinang mo puno mo ado ado kay akoy bagi sige akoy bagi kay sum mahang usar kay sinang mo puno mo ado mayam puno mo sum mi ta mi sen tam tam na isum usar ki sinang mayam puno mo nuai te nuai na khala ge video sinang mayam puno mo i senen sibu support to view sinang mayam puno mo mayam nuai ba isu niang entertainment oba mo sum nuai program pura lak so ngam jage sinang mayam puno mo ado chuma thong thong ge mi ne sinang mayam puno mo ado sinang mayam puno mo ai haji kan to ge ko sum unja ke yung ni tho phore to sonda leiba kema ai nga sala di tu so ne sona sum lei kholing di da lei to hi kam lang ngi to lei hane lei phun nu ga kan sen to alang ada na ho pa na bi lang ngi to aro to pali hane am songo ma do to lang to aro asna hangi di ada ho di pa ko asna hanu uri ba asongbaje asidi pai ba ko sinama ko asidi uriba asongbaje ti pai ado paawna sidi nomo maza mi ani humna sengba kasna te ba ko ado sinama ko ma ai sum mathang usar ke to tik lang to asidi kai uriba phumning di akhoi gi reka ba phunga tane hata chingatu mo chingatu gi arrange tawre chingat ani aduga kakpo ko loi loi bani to machine de sinama puno ma adu akhoi ke hetare sum kon honar di to ri lo sele habduni mama akhoi sum chi ke su sele nge sum chi pose am sum khalam de ba puki ko thada adu mi mana honage khalla honar ga di sum asomoro ko thui haibu potuni asomoro ke any thabu khudimak tamu tandari dum loi lore akhoi na thabu am mai pak ti ke marung no hamne sum wakhana sum tabuk tu da attention puning chang da ba da ko thada da ba aduna ne marung da ga akhoi thabu khudung teng dum namjal laga lai je ado mi gi khangde ai gi mamang ai sum to me haitare na ha ngi anga ngi ta min da sai thabuk se mi kong kong thok pa mi thabuk na yam hen maru belu le na lai lo ba haitare adu belu le na lo ba pot kim kanam dai sai thabuk ni hen belu lai da ga sai thabuk pot arai ba pot se sidi hen phan sem ga saga laga sidi potho ga ada sidi gi keno to ga haitare income la hanna bu khona bu ni khwai gi maru oibu pot oirame aduna lajai ba mansang lajai pop khara lajai poting do haitare adu kuno ko thada ga khoi gi hen sa khona ba na pharame sino ma puno ma ayu kan na mai khona ge na khalak pa gi mi kuptin phau bu thamoi phau pho wakhalun me am na mai am sum share to gi sino ma puno sum mathang thang gi mi na se sum uchar ki sino ma puno to kila to siang to alang to sina nangani thangno mi ne imana ba jingi ne ba ko sini de sino ma puno
ꯑꯩ ꯁꯤꯗꯒꯤ ꯐꯖꯅ ꯉꯥ ꯃꯆꯥ ꯊꯥꯗꯕ ꯍꯧꯔꯅꯦꯕꯀꯣ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯁꯤꯠꯇꯣꯛꯑꯅꯤ ꯄꯨꯈ꯭ꯔꯤꯗꯕꯤꯗ ꯁꯤꯠꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯁꯤꯠꯇꯣꯛꯑꯅꯤ ꯑꯗꯨꯒ ꯉꯥ ꯃꯆꯥ ꯊꯥꯗꯔꯒ ꯉꯥ ꯃꯆꯥ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯆꯥꯔꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯦꯖꯤ ꯃꯈꯥꯏ ꯄꯋꯥꯒꯤ ꯁꯥꯏꯖꯇꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯂꯒꯦ ꯁꯥꯒꯠꯂꯒꯦꯅ ꯄ꯭ꯂꯥꯟꯗꯤ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯇꯧꯒꯦꯅ ꯈꯜꯂꯤꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯀꯟꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯐꯥꯔꯝꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯟꯒꯤ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯟ ꯃꯣꯏ ꯑꯍꯨꯝ ꯀꯟꯅ ꯁꯦꯡꯕ ꯁꯥꯕ ꯇꯧꯔꯤꯕꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯪ ꯁꯤ ꯂꯩꯔꯦ ꯁꯪ ꯂꯩꯔꯦ ꯁꯪ ꯑꯁꯤꯗ ꯂꯩꯔꯦ ꯁꯪꯁꯤꯅ ꯁꯪꯁꯦ ꯄꯩꯁꯥ ꯏꯁꯤꯡ ꯆꯪꯗꯕꯤꯗ ꯁꯥꯔꯦ ꯁꯪ ꯐꯖꯕ ꯊꯤꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯂꯩꯕ ꯌꯥꯅꯕꯗꯨꯗꯤ ꯁꯥꯖꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯏꯗ ꯁꯤ ꯃꯌꯥꯏ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯌꯥꯎꯔꯦ ꯁꯪ ꯑꯗꯨ ꯁꯪꯗꯣ ꯃꯅꯤꯡꯗ ꯃꯣꯏ ꯀꯟꯅ ꯁꯦꯡꯉꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯪ ꯁꯦꯡꯕ ꯀꯩꯅꯣꯗꯣ ꯐꯨꯝ ꯀꯟꯅ ꯆꯤꯡꯈꯠꯂꯤꯕ ꯐꯨꯝ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯁꯤ ꯀꯛꯄ ꯈꯣꯠꯄꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯍꯨꯝ ꯀꯟꯅ ꯆꯤꯡꯈꯠꯂꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯈꯥ ꯂꯩꯔꯦ ꯏꯅꯥꯎꯄꯥꯅꯦ ꯗꯤꯡꯀꯨꯅꯦ ꯂꯩꯔꯦ ꯁꯤꯗ ꯌꯥꯝ ꯀꯟꯅ ꯀꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯡꯉꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯛꯑꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯐꯨꯝꯁꯦ ꯆꯤꯡꯈꯠꯇꯣꯏꯅꯦꯕ ꯃꯇꯠ ꯄꯨꯟꯅ ꯆꯤꯡꯈꯠꯄ ꯉꯝꯗꯕꯅꯦ ꯁꯤꯗ ꯎꯔꯤꯁꯤꯡꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯐꯨꯝ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯎꯔꯤꯕꯁꯤꯡꯁꯦ ꯑꯗꯨ ꯁꯨꯝ ꯍꯥꯟꯅꯅ ꯃꯩ ꯈꯔ ꯃꯇꯦꯡ ꯊꯥ ꯁꯨꯝ ꯁꯦꯡꯉꯛꯄꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏ ꯄꯟꯁꯤ ꯐꯥꯎꯒꯠꯂꯦ ꯑꯩꯅ ꯀꯨꯏꯅ ꯃꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯁꯨꯡꯉꯝ ꯉꯝꯗꯕ ꯄꯩꯁా ꯂꯩꯇꯕꯒ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯇꯨꯗ ꯅꯥꯆꯪꯗꯕ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯁꯤꯗ ꯀꯣꯛ ꯊꯥꯗꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯉꯝꯗꯕ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯗꯤ ꯁꯤ ꯍꯥꯏꯔꯒ ꯂꯥꯟꯕ ꯌꯥꯏ ꯍꯥꯏꯗꯤ ꯉꯝꯅꯕ ꯍꯣꯠꯅꯔꯗꯤ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯁꯤꯃ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯗꯤ ꯁꯤꯃ ꯁꯦꯡꯇꯣꯛꯀꯦ ꯈꯜꯂꯒꯗꯤ ꯁꯦꯡꯇꯣꯛꯑꯗꯧꯅꯤ ꯑꯗꯨ ꯁꯦꯡꯇꯣꯛꯀꯦ ꯈꯟꯗꯕ ꯃꯤꯗꯨ ꯀꯟꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯗ꯭ꯔꯗꯤ ꯑꯗꯨꯝ ꯁꯦꯡꯗꯕꯤꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯖꯪꯒꯜ ꯁꯥ ꯑꯁꯣꯡꯕ ꯑꯗꯨꯝ ꯑꯣꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯨꯝ ꯃꯅꯨꯡꯂꯣꯝ ꯆꯠꯂꯒ ꯁꯨꯝ ꯃꯊꯪ ꯀꯩ ꯀꯟꯗꯤꯁꯟ ꯂꯩꯔꯤꯒꯦ ꯀꯌꯥꯝ ꯁꯣꯡꯉꯤ ꯀꯌꯥꯝ ꯊꯥꯔꯤꯒꯦ ꯁꯦꯡꯗꯕ ꯅꯥꯀꯜꯂꯣꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯌꯥꯏꯒꯤ ꯄꯟ ꯊꯥꯔꯝꯕꯗꯣ ꯁꯤꯗ ꯎꯔꯤꯁꯦ ꯊꯥꯕꯅ ꯌꯥꯝ ꯁꯣꯡꯉꯝꯕꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏ ꯁꯦꯡꯇꯣꯛꯑꯦ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯩ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯗꯣꯏꯅꯤ ꯃꯩ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯊꯥꯕ ꯎꯔꯤꯕ ꯁꯤꯒꯤ ꯑꯊꯥꯕꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯈꯔ ꯀꯪꯍꯜꯂꯒ ꯃꯩ ꯊꯥꯗꯣꯏꯅꯤ ꯄꯩꯁꯥꯁꯨ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯄꯩꯁꯥꯁꯨ ꯂꯣꯏ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯁꯦ ꯁꯦꯡꯕ ꯂꯣꯏꯁꯤꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯊꯥ ꯁꯥꯖꯤꯜꯂꯛꯑꯦ ꯄꯩꯁꯥ ꯂꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯣ ꯁꯨꯝ ꯃꯅꯤꯡꯒꯤ ꯃꯥꯏꯀꯩꯗꯨ ꯁꯨꯝ ꯎꯠꯆꯅꯤꯡꯗꯅ ꯀꯌꯥꯝ ꯁꯦꯡꯖꯤꯜꯂꯒꯦꯅ ꯌꯦꯡꯍꯟꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯩꯁꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯤꯠꯁꯤ ꯅꯨꯡꯁꯥ ꯆꯠꯄ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒ ꯃꯤꯠꯁꯤꯒ ꯈꯔ ꯌꯦꯡꯕꯗ ꯋꯥꯕ ꯅꯨꯡꯁꯥꯗ ꯅꯝꯕꯁꯤꯒ ꯐꯖꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯣ ꯁꯤꯗ ꯎꯔꯤꯕ ꯁꯤ ꯁꯣꯡꯉꯦꯕꯀꯣ ꯁꯤ ꯁꯣꯡꯕꯁꯤ ꯂꯣꯏꯅꯃꯛ ꯁꯦꯡꯇꯣꯛꯑ ꯉꯥ ꯃꯆꯥ ꯑꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯉꯥ ꯑꯆꯧꯕ ꯊꯥꯗꯕ ꯌꯥꯏ ꯉꯥ ꯑꯆꯧꯕ ꯊꯥꯗꯕ ꯃꯆꯤꯟꯖꯥꯛ ꯅꯨꯡꯖꯥꯛ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨ ꯐꯥꯔꯝ ꯈꯣꯠꯄ ꯃꯆꯤꯟꯖꯥꯛ ꯄꯤꯊꯛ ꯇꯧꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯁꯦꯕꯥꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯁꯤꯒ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯁꯤꯟꯐꯝꯁꯤꯒ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯈꯔ ꯆꯠꯄꯁꯤꯒ ꯄꯨꯔꯥ ꯄꯣꯠꯇꯨ ꯆꯥꯟꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯕ ꯅꯣꯝꯕꯗ ꯏꯀꯥꯏꯒꯨꯝꯁꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯗꯤ ꯅꯣꯡꯃꯗꯤ ꯋꯥꯟꯗꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯩ ꯃꯥꯏ ꯄꯥꯛ ꯍꯥꯏꯕ ꯋꯥꯐꯝ ꯅꯠꯆꯗꯦ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ